Incredible Story Manipur ngasisu mayamgidamak 2015 da release tawkiba horror action amadi suspense da base tawba movie ama puduna luxury movie asigi maming The Hallow movie asi 26 June 2015 da release tawkibani movie asigi director Corin Hardy producer na Joy Narrator amadi Philip Marino na oiri movie asigi rating IMDb da 10 gi manung da 5.7 Rotten Tomatoes da 69% Prime Video da 10 gi manung da 5.7 Google users na 68% like pikiba movie amadi movie asida saktam langliba miyoi kharagi maming pallabada Adam gi saktam da Joseph Maule Adam gi nupi gi saktam da Claire Hitchen Kolam gi saktam da Maiken Smiley Fare adudi mayam movie asigi samlappa wari pandabida movie romda oina mai onsilasi movie asina horukpada aikoina British biologist Adam bu uba fangi mahak asi plant amadi fungal life ki matangda thijiliba misak amani Adam na magi nupi amadi magi machanupa makhoi anibu Irish village haina khangnaba yamna sukpa jangan mayaida leiba mafam amada puduna laami tasengnamakidi British government na forest asi loina temkhaiduna mafam asida hauriba uwa sing asi loina janthatnabagi damak thaurang tawribani adubu matam asida mafam asida leiriba villager sing asinadi umang asi kokthokhiba pamlamde maram asidagi government na mafam asida Adambu umang asibu yamna kupna examine tawnabagi damak tharaklibani government na su thajai masigi thabak asida Adam khaktana fajana tawba ngamgani haiba asi aduna hojik Adamna tawgaduriba asi karamba una janba yabano karamba una yanba yaroidobano haibadu examine tawduna fajana thidokaduribani hojikti Adam amadi magi masanupaga tawduna u singi sample lawnabagi damak umang aduda changlaklami mana asum u sing adu sample lawduna changlakpa matamda magi hui aduna su yamna kanna maikai amada khongduna chensan khirami Adam su magi huina changkriba adugi matungda inaraklami hojikti Adamna changlakpa matamda yamna ariba yum amabu thengnarami yum adugi manungda mana changlakpa matamda walda deer asiba ama naptuna leirami deer asiba adugi hakchang adu wal adudagi mana lawthorakpa matamda karigumba amuba substance mahi karabu deer adugi masadagi tarakami tarakliba substance adu mana container masa amada tawduna sample adu collect tawrami nakal amaromda Adamgi nupi adu makhoina leinabagi damak lakliba yum anauba adu sengdoktuna leirami mana asumna leiringai mafam asida village asida leiba kolam koba nupa ama magi masanupa puduna mafam asida laami Adamgi nupi su makhoina lakliba adu uba matamda makhada kumlaklabi aduga makhoi wari sanarakpa matamda Adamgi nupigi mafamda kolamna asumna hairaklabi aina hanasu nakhoida haikhiba natra mafam asida lakanu haiduna aina hairiba asi yadabi karigi damak nakhoina mafam asida laklibano mafam asi yamna khudongtiningai oiribani adugi su mathakta nakhoina lakliba asi nakhoigi nasanupa apikpa asi su yauribani aduna nakhoi anigi khandrasu pikliba angang asigidi karigumba kharadi khanfam thoktabra tasengnadi kolamna mafam asida Adamgi family asi karisu leihaningde aduna makhoina lakpa matamda mana yamna sauningbasu faurambi Adamgi nupina kolamgi mafamda hairai adomna hairiba wafamsing adu ai loina bapta jare adubu hojikti yum asida Adam leite madi umangda masanupa puduna sample lawnabagi damak chatkhibani aduna mana halaklaba matungda maga oina wari sanabiro somna hairiba wafam adu aina di decision loba karisu ngamjararoi asumna hairakpa asida kolam amadi magi masanupa adusu mafam asidagi gari adu thauduna chatkirambi ngaihaki matungda Adamsu mayumda halaklambi mana halakpa matamda Adamgi nupina hairaklambi ngasai mafam asida kolam laami aduga mana mafam asida karigi damak laklibano haidunasu yamna saurami hairambi Adamgi mafamda ngasai kolamna hairamba wafamsing adu loina tamlambi adubu Adamnadi magi nupi aduda asumna hairai kolamna hairiba wafam aduda nangna karisu hena khanjalubagi mathau karisu tade mana hairiba adu aikhoi mafam asida laktanabagi damak aikhoibu kinaba honaribani makhoinadi mafam asida leiriba uwasing asi yanthatpa kari amata pamdabani adubu government nadi aikhoigi ifamda sinarakliba asi umang asi kokthoknabagi damak mafam asida leiriba using asigi examine tawnabagi damak aibu tharaklibani aduna nang makhoina hairiba aduda karisu khanjaluraganu hairambi asumna hairamlaba matungda Adam room amada changlaklambi aduga mana ngasai porakhiba amuba substance adu kari posakno haiduna research tawba horaklambi mana asum phajana yenglakpa matamda
ꯑꯃꯨꯕ ꯁꯕꯁꯇꯦꯟ ꯑꯁꯤ ꯑꯄꯤꯛꯄ ꯁꯦꯜ ꯃꯌꯥꯝ ꯑꯃꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯦꯜꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯨꯞꯊꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯦꯜ ꯑꯃꯅ ꯁꯦꯜ ꯑꯃꯕꯨ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯅ ꯍꯥꯠꯇꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯗꯥꯝꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯗꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯌꯣꯝꯂꯛꯈꯤꯕ ꯐꯤ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯍꯤ ꯈꯔꯕꯨ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯦꯗꯥꯝꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯕ ꯁꯕꯁꯇꯦꯟ ꯀꯔꯤ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯦꯗꯥꯝꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯐꯖꯅ ꯇꯨꯝꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯦꯗꯥꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯆꯟꯗ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯈꯪꯍꯧꯗꯅ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯅꯁꯨ ꯊꯣꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯄꯝꯃꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯦꯗꯥꯝꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯆꯣꯡꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯈꯥꯗ ꯀꯨꯝꯂꯛꯇꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯚꯤꯂꯦꯖꯔꯁꯤꯡꯅ ꯁꯣꯏꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯔꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯦꯗꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯚꯤꯂꯦꯖ ꯑꯁꯤꯗ ꯂꯩꯕ ꯀꯣꯂꯝꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯁꯥꯏ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯗꯥꯝꯒꯤ ꯋꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯦꯗꯥꯝ, ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨ ꯑꯣꯟꯅꯔꯦ꯫ ꯀꯣꯂꯝꯅꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯗꯧꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯤ ꯚꯤꯂꯦꯖ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤꯗꯃꯛ ꯐꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯦꯗꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯎꯃꯪ ꯑꯁꯤꯗ ꯃꯥꯡꯈꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯥꯖꯩ ꯎꯃꯪ ꯑꯁꯤꯗ ꯀ꯭ꯔꯦꯆꯔ ꯑꯃ ꯂꯩ꯫ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯦꯂꯣ ꯀꯧꯏ꯫ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯍꯥꯠꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨꯅ ꯃꯥꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯎꯃꯪꯗ ꯆꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯅꯪꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯦꯛꯇ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯀꯥꯏꯔꯤꯕ ꯑꯁꯤꯗꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯌꯥꯏꯗꯅꯤ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯥ ꯉꯥ, ꯎꯆꯦꯛ, ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯍꯦꯛꯇꯅꯁꯨ ꯊꯨꯒꯥꯏꯔꯛꯄ ꯌꯥꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯦꯗꯥꯝꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯦꯗꯥꯝꯅꯗꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯂꯝꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯦꯗꯥꯝꯒꯤ ꯋꯥꯈꯟꯗꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯀꯣꯂꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎ ꯀꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯃꯝꯕ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯑꯁꯤ ꯐꯪꯂꯝꯃꯤ꯫ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯃꯥꯅ ꯆꯤꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯗꯨ ꯐ꯭ꯂꯥꯁ ꯑꯣꯟ ꯇꯧꯗꯨꯅ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯀꯥꯞꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯃꯒꯤ ꯁꯛꯐꯝ ꯑꯃ ꯃꯥꯅ ꯎꯕ ꯐꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯖꯤꯕ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯇꯣꯔꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯍꯨꯏ ꯑꯁꯤꯅ ꯁ꯭ꯇꯣꯔꯗ ꯑꯣꯟꯖꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯑꯁꯤꯗ ꯑꯦꯗꯥꯝꯁꯨ ꯁ꯭ꯇꯣꯔ ꯑꯁꯤꯗ ꯀꯔꯤꯕꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁ꯭ꯇꯣꯔ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁ꯭ꯇꯣꯔ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯗꯤ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯦꯗꯥꯝꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯔꯀꯦꯠꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡꯅꯥꯎ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯣꯔ ꯀꯤꯄꯔ ꯑꯗꯨꯅ ꯑꯦꯗꯥꯝꯒꯤ ꯃꯆꯥ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯦꯗꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯑꯅꯧꯕ ꯁꯤꯜꯂꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ, ꯑꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯄꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯌꯣꯠꯅ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯃꯒ ꯄꯥꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯦꯗꯥꯝ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯑꯥꯏꯔꯟ ꯒ꯭ꯔꯤꯟ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯌꯨꯝ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯁꯣꯞꯀꯤꯄꯔ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯦꯗꯥꯝꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯧꯁꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯃꯛ ꯊꯣꯡꯅꯥꯎ ꯑꯗꯨ ꯈꯛꯇꯪ ꯁ꯭ꯇꯣꯔ ꯑꯗꯨꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯌꯪꯒꯟꯒꯤ ꯂꯝꯕꯤ ꯑꯃꯗꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯖꯪꯒꯟꯒꯤ ꯃꯌꯥꯏꯗꯅꯤ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯥꯅ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯗꯨ ꯃꯊꯟꯗ ꯌꯥꯔꯛꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯑꯗꯨ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯗꯤꯌꯥꯔꯗ ꯅꯞꯇꯨꯅ ꯂꯩꯔꯝꯕ ꯑꯃꯨꯕ ꯁꯕꯁꯇꯦꯟꯁꯤꯡ ꯑꯗꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯏꯟꯖꯤꯟ ꯑꯗꯨꯗ ꯅꯞꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯁꯕꯁꯇꯦꯟ ꯑꯗꯨꯗ ꯑꯦꯗꯥꯝꯅꯁꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯖꯟꯅꯕꯒꯤꯗꯃꯛ ꯇ꯭ꯔꯪ ꯍꯥꯡꯇꯣꯛꯇꯨꯅ ꯇꯨꯜꯕꯣꯛꯁ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯇ꯭ꯔꯪ ꯃꯅꯨꯡ ꯑꯗꯨꯗ ꯏꯟꯁꯤꯜꯂꯛꯇꯨꯅ ꯇ꯭ꯔꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯁꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯈꯛꯇꯃꯛ ꯃꯊꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯑꯃꯨꯕ ꯁꯕꯁꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯄꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯕ ꯇꯧꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯩꯔꯝꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨꯅ ꯖꯪꯒꯟꯗꯒꯤ ꯆꯦꯟꯁꯤꯟꯗꯨꯅ ꯄꯣꯔꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯤꯂꯦꯖ ꯑꯗꯨꯒꯤ ꯀꯣꯂꯝ ꯑꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯐꯔꯦ, ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯑꯗꯨꯕꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯦꯗꯥꯝꯁꯨ ꯍꯧꯖꯤꯛ ꯍꯜꯂꯛꯂꯒꯅꯤ꯫ ꯃꯥꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯊꯥꯔꯛꯂꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯣꯂꯝꯁꯨ ꯋꯥ ꯃꯈꯥ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯕꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯗꯥꯝꯁꯨ ꯇ꯭ꯔꯪ ꯃꯅꯨꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯇ꯭ꯔꯪ ꯃꯅꯨꯡ ꯑꯁꯤ ꯂꯣꯛ ꯇꯧꯁꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨꯗ ꯃꯊꯟꯗ ꯂꯩꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯦꯗꯥꯝꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯒꯥꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯣꯝꯈꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯕꯨ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯖꯤꯕ ꯑꯃꯅ ꯐꯖꯅ ꯈꯣꯠꯂꯝꯕꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯗꯥꯝꯒꯤ ꯋꯥꯈꯟꯗ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯀꯣꯂꯝꯅ ꯇꯧꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯗꯣꯂꯥꯟ ꯃꯊꯛ ꯑꯗꯨꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯃꯨꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯡꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯀꯣꯂꯝꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ, "ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯀꯤꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯂꯣꯝꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯀꯣꯂꯝꯅ ꯃꯈꯣꯏꯗ ꯀꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯦꯗꯥꯝꯁꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯑꯗꯨ ꯊꯣꯡꯂꯣꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯁꯟ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯦꯗꯥꯝꯒꯤ ꯃꯁꯥꯗꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯑꯦꯗꯥꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏ ꯀꯣꯂꯝꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯊꯅꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯄꯔꯅꯦꯆꯔꯦꯜ ꯑꯣꯏꯕ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯃꯗꯤ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ
ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯐꯝꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯇꯥꯒꯗꯣꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯌꯥꯗꯕꯤ ꯂꯩꯍꯧꯕꯅꯤ꯫ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯩꯈꯣꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯥꯔ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯗꯨꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁ꯭ꯇꯣꯔ ꯔꯨꯝꯗꯒꯤ ꯈꯣꯡꯂꯛꯄ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯦꯗꯥꯝꯁꯨ ꯁ꯭ꯇꯣꯔ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯕ ꯁꯕꯁꯇꯦꯟ ꯈꯔꯕꯨꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯒꯤ ꯃꯃꯤꯠ ꯅꯥꯝꯃꯁꯨ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯦꯗꯥꯝꯅꯗꯤ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯍꯨꯏ ꯑꯁꯤꯕꯨꯁꯨ ꯀꯣꯂꯝꯅ ꯐꯨꯔꯝꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯅꯨꯄꯥꯒ ꯇꯧꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨꯁꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯌꯥꯗꯕꯤ ꯈꯥꯝꯂꯝꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯨꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯃꯤ ꯑꯃꯕꯨꯁꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨ ꯈꯥꯝꯕ ꯌꯥꯗꯕꯤ ꯃꯃꯤ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯆꯦꯟꯁꯟꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯦꯗꯥꯝꯅꯁꯨ ꯍꯨꯏ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗꯕꯤ ꯑꯗꯨꯃꯛ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯀꯞꯄꯒꯤ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯍꯨꯏ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯗꯥꯝꯅꯁꯨ ꯀꯥꯔ ꯑꯗꯨꯒꯤ ꯕꯣꯅꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯟꯖꯤꯟ ꯑꯗꯨꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯏꯟꯖꯤꯟ ꯑꯗꯨꯗ ꯉꯁꯥꯏ ꯁꯕꯁꯇꯦꯟ ꯑꯃꯨꯕꯁꯤꯡ ꯄꯛꯍꯧꯕ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯄꯛꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗ ꯑꯦꯗꯥꯝ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯛꯁꯟꯗꯨꯅ ꯂꯩꯔꯤꯕ ꯑꯃꯨꯕ ꯁꯕꯁꯇꯦꯟꯁꯤꯡ ꯑꯁꯤ ꯃꯈꯨꯠꯅ ꯂꯣꯏꯅ ꯐꯣꯏꯗꯠꯇꯨꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅꯁꯨ ꯒꯥꯔꯤ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯁꯤꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯛꯂꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀ꯭ꯔꯦꯆꯔ ꯀꯌꯥꯃꯔꯣꯝ ꯑꯃ ꯃꯈꯣꯏꯗ ꯀꯣꯏꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯗꯥꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯁꯨ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯕꯨ ꯊꯣꯡꯒꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯈꯤꯇꯪ ꯊꯧꯕ ꯍꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕु ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯗꯅꯕꯒꯤꯗꯃꯛ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯑꯀꯨꯠꯄ ꯃꯐꯝ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯁꯤ ꯊꯧꯒꯠꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯧꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯣꯂꯝꯒꯤ ꯃꯆꯥꯅꯨꯄꯤ ꯎꯃꯪꯗ ꯃꯥꯡꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯀ꯭ꯔꯦꯆꯔ ꯑꯁꯤꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯑꯦꯗꯥꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯎꯃꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕ ꯑꯁꯤ ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯃꯁꯥꯗ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯣꯂꯝꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ, ꯀꯣꯂꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛ ꯈꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯈꯣꯏꯅꯗꯤ ꯀꯣꯂꯝꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯝꯕ ꯃꯐꯝꯗ ꯈꯛꯇꯃꯛ ꯃꯄꯥꯡꯒꯜ ꯀꯟꯕ ꯀ꯭ꯔꯦꯆꯔꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯟꯕ ꯃꯐꯝꯗꯗꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯈꯪꯉꯝꯃꯤ꯫ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯑꯉꯥꯟꯕ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯥꯛꯂꯣꯏꯗꯧꯕ ꯀ꯭ꯔꯦꯆꯔ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯑꯦꯗꯥꯝꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯍꯣꯕ ꯑꯃꯗꯒꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯀ꯭ꯔꯦꯆꯔ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯗꯥꯝꯒꯤ ꯃꯃꯤꯠꯇ ꯈꯔꯕꯨ ꯁꯣꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯁꯦꯞ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯊꯛꯇ ꯄꯨꯈꯠꯂꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯐꯖꯅ ꯂꯣꯠꯍꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯗꯥꯝꯅ ꯊꯤꯔꯤꯕ ꯑꯁꯤ ꯖꯦꯅꯦꯔꯦꯇꯔꯕꯨ ꯑꯣꯟ ꯇꯧꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯦꯗꯥꯝꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯕ ꯑꯁꯤ ꯄꯥꯝꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯖꯦꯅꯦꯔꯦꯇꯔꯒꯤ ꯂꯥꯏꯠ ꯑꯁꯤ ꯑꯣꯟ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ
ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯆꯪꯂꯛꯄ ꯉꯝꯗꯕꯤ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯦꯗꯥꯝꯒꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯆꯔ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯥꯗꯒꯤ ꯃꯊꯛꯇ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯊꯤꯟꯀꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯦꯗꯥꯝꯅ ꯖꯦꯅꯦꯔꯦꯇꯔ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯠꯀꯤ ꯃꯉꯥꯜ ꯑꯗꯨ ꯐꯪꯕ ꯃꯇꯝꯗ ꯀ꯭ꯔꯦꯆꯔ ꯑꯗꯨ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯗꯥꯝꯒꯤ ꯃꯁꯥꯗꯁꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯍꯧꯖꯤꯛ ꯀ꯭ꯔꯦꯆꯔꯒꯤ ꯐꯣꯔꯝꯗ ꯑꯣꯟꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯦꯗꯥꯝꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯂꯣ ꯀ꯭ꯔꯦꯆꯔꯗ ꯑꯣꯟꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯉꯥꯛꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯞꯕꯣꯔꯗ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯥꯏꯔꯟ ꯔꯣꯞ ꯇꯧꯗꯨꯅ ꯂꯣꯏꯅ ꯐꯤꯠ ꯇꯧꯁꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯁꯤ ꯐꯖꯅ ꯂꯣꯛ ꯇꯧꯁꯟꯕ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯦꯆꯔ ꯑꯃꯠꯇ ꯆꯪꯂꯛꯄꯗꯤ ꯉꯝꯂꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯁꯤ ꯊꯤꯡꯖꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯔꯦꯆꯔ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯗꯥꯝꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯥꯝꯒꯤ ꯃꯐꯝꯗ ꯍꯦꯂꯣ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯗꯥꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯍꯦꯂꯣ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯦꯂꯣ ꯇꯤꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯅꯨꯡꯗ ꯂꯩꯕ ꯑꯀꯨꯠꯄ ꯃꯐꯝ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯆꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯇꯨꯔꯦꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯇꯨꯔꯦꯟ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯔꯒ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯝꯗꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯦꯗꯥꯝꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯗꯥꯝꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯑꯃꯨꯛꯇ ꯁꯤꯟꯇꯣꯔꯛꯎ ꯍꯥꯏꯗꯨꯅ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯗꯥꯝꯁꯨ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯄꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯗꯥꯝꯒꯤ ꯃꯁꯥꯗ ꯁꯣꯛ ꯆꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯣꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯅꯠꯇꯦ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯑꯦꯗꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯦꯗꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯕꯗꯒꯤꯗꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯟ ꯈꯜꯂꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯗꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯊꯑꯣꯏꯅ ꯇꯥꯁꯜꯂꯝꯗꯦ꯫ ꯑꯦꯗꯥꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯁꯥꯡꯕꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯊꯤꯟꯒꯦ ꯇꯧꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯁꯛ ꯑꯗꯨ ꯎꯠꯂꯛꯎ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯗꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯗꯥꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯕ ꯃꯇꯝꯗ ꯑꯦꯗꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯦꯗꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯕꯗꯒꯤꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯁꯤꯕꯨꯁꯨ ꯍꯥꯠꯀꯗꯧꯕꯒꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯦꯗꯥꯝꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯦꯗꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯎꯠꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯑꯦꯗꯥꯝꯒꯤ ꯃꯅꯒꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ, ꯃꯔꯝꯗꯤ ꯑꯦꯗꯥꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯍꯦꯂꯣ ꯀ꯭ꯔꯦꯆꯔꯗ ꯑꯣꯜꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯒꯤ ꯃꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯣꯂꯝꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯀꯣꯂꯝꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯀꯣꯂꯝꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯀꯣꯂꯝꯁꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯕꯨꯗꯤ ꯁꯣꯏꯗꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯆꯪꯖꯐꯝ ꯑꯗꯨ ꯄꯤꯕ ꯌꯥꯔꯣꯏ꯫
ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯗꯕꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯔꯤꯕ ꯑꯁꯤ ꯑꯦꯗꯥꯝꯒꯤ ꯃꯁꯥ ꯑꯁꯤ ꯍꯧꯖꯤꯛ ꯍꯦꯂꯣ ꯀ꯭ꯔꯦꯆꯔꯗ ꯇꯞꯅ ꯇꯞꯅ ꯑꯣꯟꯕ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯉꯁꯥꯏ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗ ꯁꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯗꯥꯝꯒꯤ ꯕꯣꯗꯤ ꯑꯌꯥꯝꯕ ꯁꯔꯨꯛꯈꯩꯗꯤ ꯍꯦꯂꯣ ꯀ꯭ꯔꯦꯆꯔꯗ ꯂꯣꯏꯅ ꯑꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯨꯠꯇ ꯃꯩ ꯆꯥꯛꯂꯕ ꯊꯥꯡ ꯑꯀꯣꯟꯕ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯦꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯗꯥꯝ ꯃꯥꯒꯤ ꯃꯆꯥꯅ ꯀꯞꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯦꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯗꯥꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯣ ꯀ꯭ꯔꯦꯆꯔ ꯑꯣꯜꯂꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯂꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯦꯂꯣ ꯀ꯭ꯔꯦꯆꯔꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯗꯨꯒ ꯀꯂꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯦꯗꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯂꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯦꯗꯥꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯐꯖꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯂꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯑꯦꯗꯥꯝꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯦꯂꯣ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯅꯁꯨ ꯑꯦꯗꯥꯝꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯦꯗꯥꯝꯒꯤ ꯃꯈꯨꯠꯇ ꯃꯩ ꯆꯥꯛꯂꯕ ꯊꯥꯡ ꯑꯁꯥꯡꯕ ꯑꯃꯁꯨ パイꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯗꯥꯝꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯔꯤ ꯑꯃꯠꯇ ꯆꯪꯂꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯗꯥꯝꯅ ꯃꯩ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯦꯂꯣ ꯀ꯭ꯔꯦꯆꯔ ꯇꯪꯈꯥꯏ ꯃꯤꯑꯣꯏꯕ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠꯇ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯖꯪꯒꯜ ꯑꯗꯨꯗ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯍꯦꯂꯣ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯂꯣ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅꯁꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯊꯣꯛꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯃꯥꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯃꯥꯡꯗ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯐ꯭ꯂꯥꯁ ꯂꯥꯏꯠꯀꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯆꯪꯁꯤꯜꯂꯛꯄꯗꯤ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄ ꯃꯇꯝꯗ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗꯒꯤ ꯁꯣꯏꯕꯗꯒꯤ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯐ꯭ꯂꯥꯁ ꯑꯁꯤ ꯊꯥꯟꯕ ꯌꯥꯔꯝꯗ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯅꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯗꯨ ꯄꯝꯗꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯦꯗꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯉꯥꯡ ꯑꯗꯨ ꯅꯠꯇꯦ, ꯑꯩꯅ ꯍꯧꯖꯤꯛ ꯄꯣꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯆꯥ ꯑꯗꯨꯅꯤ꯫ ꯅꯪꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯁꯨꯞꯅꯇꯪꯒꯤ ꯍꯦꯂꯣ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯑꯁꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯐꯣꯂꯣ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛ ꯊꯥꯛꯄ ꯂꯥꯡ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯦꯗꯥꯝꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯐꯤꯅ ꯌꯣꯝꯗꯨꯅ ꯃꯈꯥꯗ ꯐꯖꯅ ꯊꯅꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣ ꯀ꯭ꯔꯦꯆꯔ ꯑꯆꯧꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯗ꯭ꯔꯤꯉꯩ ꯑꯦꯗꯥꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯦꯂꯣ ꯀ꯭ꯔꯦꯆꯔ ꯑꯆꯧꯕ ꯑꯗꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯗꯥꯝꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯦꯆꯔ ꯑꯆꯧꯕ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯦꯗꯥꯝꯒꯤ ꯃꯕꯨꯛ ꯑꯗꯨ ꯐꯥꯎꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯑꯦꯗꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯁꯦꯡꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯑꯁꯨꯝ ꯎꯃꯪ ꯑꯗꯨꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯑꯁꯤꯗꯒꯤꯗꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯇꯕꯤ ꯑꯗꯨꯃꯛ ꯎꯃꯪ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯦꯗꯥꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯟꯗꯣꯛꯈ꯭ꯔꯕ ꯁꯦꯡꯗꯕ ꯑꯉꯥꯡ ꯀ꯭ꯔꯦꯆꯔ ꯑꯣꯜꯂꯕ ꯑꯗꯨꯕꯨꯁꯨ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨ ꯐꯪꯕ ꯃꯇꯝꯗ ꯀ꯭ꯔꯦꯆꯔ ꯑꯣꯜꯂꯕ ꯑꯉꯥꯡ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯆꯥꯛꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯞꯄꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯑꯦꯗꯥꯝꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯍꯧꯖꯤꯛꯇꯤ ꯑꯦꯗꯥꯝꯒꯤ ꯅꯨꯄꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯟꯊꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯎ ꯀꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯇ꯭ꯔꯛꯁꯤꯡꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯕ ꯁꯕꯁꯇꯦꯟꯁꯁꯤꯡ ꯑꯁꯤ ꯇꯩꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯎ ꯑꯁꯤꯕꯨ ꯌꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯕ ꯁꯕꯁꯇꯦꯟꯁ ꯑꯁꯤꯅ ꯎ ꯌꯥꯟꯕ ꯃꯇꯝꯗ ꯃꯁꯥꯗ ꯁꯣꯛꯈꯤꯕ ꯌꯥꯎꯔꯒꯗꯤ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯨꯅ ꯍꯦꯂꯣ ꯀ꯭ꯔꯦꯆꯔꯗ ꯃꯤꯑꯣꯏ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯜꯂꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯁꯁꯄꯦꯟꯁ ꯑꯣꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯨꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯨꯚꯤ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ꯫